Ngara nungdan phone ki ba panangi pause gi maroiba pau khara khangatjiraga miyam da khudo tamjige crime kaya da chenabada gi fadina jail da thamlakhiba kuki nifuga ni to inga si sajiwa jail da gi thadokrai tonga ba case kaya ga mari lenina fadina thamlakhiba kuki furu ki miyoi nifuga ni toy makoi gi jail gi matam loreduna ngachi Manipur center sajiwa jail da gi lenga thadokrai police gi phangma pau gi matung ena ngachi thadokkiba kuki nifuga ni toy adru drug extortion, criminal mi hanaba honaramba amadi atay crime singna chenaduna unlawful activities prevalence act UGPA gi makhada register tawduna jail da thamlakhibani jail gi matam suroduna ngachi sajiwa central jail dagi thadokraba kuki furu ki miyoi sing adude gamgaulang tawthang chai kuntragani pan thangjing lulun semte chai kungani pan boiging swingte chai tragamapan lungkhujang tawthang chai nifu lepkhosai khongsai chai tragamapan Longkumang baite allies mangnio chai kuntra roba lengthai chai kungamari haugim legam chai kun semileng khongsai chai kuntragani toy saikhoging khongsai chai kungumdoi lafo singchet chai kuntragamari munihau khongsai chai kungamapan besang guite chai kungani pan khaute thangnayam bangphai chai humpugani toy lungchiam len phai chai tragani pan lungti sang chongloi chai kuntra ringlen dongngai chai nipugataru Lungthangleng tawthang chai kuntraga taru lengam tu boy chai nifugum doi mangsolian chai kungamathoi legam hauki chai kuntraga nipan lekhok chong kipgen chai kungani thoi langwain lang kipgen chai kuntraga ni thoi lumai lai kipgen chai kungataru lungthangleng tawthang chai kuntraga taru lengam tu boy chai nifugum doi mangsolian chai kungamathoi dangwel ngamkhom mang chai kuntraga mari pawngimang khong chai kungani thoi Saigam hauki chai kunsrag nipan lekhol song kipgen chai kungani thoi lamngal lap kipgen chai kunsragani thoi amasung lungsing sai kipgen chai kungataruk nei assembly mifam July kuntraga mathoi dagi famnaba kibinet na warep laukrei tha si kuntraga mathoi dagi taragani pansuba Manipur Legislative Assembly gi taruk suba session nungju mifam pangthongnaba Chief Minister Nongthom Berena Jarlogna CM Secretary ngasi pangthokiba kibinet mifam na warep laukrei Hiramasiga Marilyn Information and Public Relations IPR Minister Dr. Sapam Ranjana Lamphel Sana Kaithal da leiba mahakka yumda pawmisinga unaba amada phongdokhibada ngasi ayu pung 10 dagi hauduna nungthil pung 1:30 faba Chief Minister na chair logna CM Secretary ki Cabinet Hall da pangthokiba Cabinet mifam aduda punna latest agenda ni phogom doram pothoktuna khanaki pothorakhiba agenda singa sigi manungda khara amana defer tawtuna Atopa sina Cabinet mifam na yanaba puraktuna warep lauki tha taruki manungda pangthokpham thokpa Manipur Legislative Assembly gi mifam tha si kuntraga mathoi dege pangthokna basunga sigi Cabinet mifam na warep lauki mangna makha taraduna puna agenda ni phoghom doirom puthokiba Cabinet mifam asina estada sigi anoba district singi oina ministerial staff amasung balance defense force BDF sing regionalized tawduna district amadagi atoba district amata transfer tawbo yanaba warep sulauki masidana tana Manipur Private School Registration and Regulation Act 2017 ase semdokna Manipur Private School Registration and Regulation Rules 2024 frame tawnaba so aba pikrai loina dana manjuri act amendment tawgna BC lawba amadi tenure gi oiba warep singsu kibena lauki MPSC gi constitution conference gi de examples tawraga tokhaiba Manipur Health Service dental rules Semnaba ayaba supi kray Directorate of Economics and Studies ki anirak thokna postcard recruitment tawkiba du illegalities yaukibana yengsenaba committee semlakani illegalities oiraba thengnarabadi recruitment ase kalthanaba warep sukibina ne lauki haiki Directorate of Rural Development and Panchayati Raj ki anoba panchayat extension officer ki post ni phugni thoi laungnabasu cabinet na ayaba pikrai Transport Department ki oina BAI AN portal ki khutangda gari ki fancy registration number sing auction launabagi matangda pothokna Cabinet na ayaba pikhibaga lonina ngasi pothokiba apunba agenda nipogo humdoya sigi manungda plan management land allocation amadi grade pay rectification ki oiba wafam kaya su pothoktuna Cabinet na ayaba pikre hana Minister Dr. Sapam Ranjana phongdokhi asa workers singi honorarium hengalaktrabadi khongjang changchilakadauri Asa workers singi thagi oneram lupa 15,000 da hengal trabadi July 19 dagi asa workers singna akamba khongjang changsilagani hairi
All Manipur accredited social health activists, Asa Worker Union ki Kangguga Manipur Press Club ta Pamisinga Unaba Amada Union Ashigi General Secretary Pangnam Asarani Nahai, Asa Worker Singi Pamam Thokpa Right Mapumfana Panganaba, Union Ashigi Maike de Mari Lenava Singda, Garak Taxuna Laklaba Sungasi Fauba Pangandana Lakli, Asha Worker Singna Kunai Asigi Haksel with Pagatnava, Hona Bada Lauri Batang Sing Ying Rabade, Pangliba Honoreme Asimatic Jade, Lona Arban Asa Worker Home for Gay Station Oina, Lupa Lishing Pibadusu, Hausu Paba Pangandavana Asa Worker Sing the Kodongza the Bakaya Mayok Narehana, Pendava Pongnoki, Amaram the Lakadoriba Jataragani Pandagi Sang Singadariba, Kongzang Ashida Takudingi Assassin Pikakadava, Report Pikatava, Health Center, Bijitawa Amasung, Lekai Dekada Satuna Malaria, TB Amasun Diabetes in Singba, Test Makalni Fuga Mangata Bosulep Lagani Hadi. Makatara Point Kangla Pau, Digi Maru, Pau, Karakanga Siragamiam, the Kudo Tamzuge, Relief Camp the Society of thoklakpa ashigi matangda, Nongmagi oiba screening program pangthokre. Relief Camp the Lariba Singna Society of thoklakpa amadi, Society of Ningba Porokliba Sigi matangda, District Mental Health Program and DISS Infal East District na Sinduna, one day targeted intervention of stress management and suicide prevention, mental health screening program hanaming tonba, program among si Ideal Girls College, Akampata Hangba Relief Camp the Pangthokre, Taram Adida District Mental Health Program Infal is Dr. M.D. Abdul, Sarimna Society Haibasi, Karino, Karamna Mio Bada Society of Nimbagi Wakal Adu Parok Livano Haibadu, Miam the Kangan Bagalonina, Society of Nimba Polak Liva Mio Amamato Karam na Bapta Hangani Habigi Matangda, Wapongkia Pongdoki, Lonina relationship stress, financial stress amade health stress na singba lakpada, Yamna tuna matawkram na kuan gani habegi matangda so, More amadi Chuchampur de Gilanjina to Nalariva Singda, Dr. M.D. Abu Sarbir na Sandok na Haiki, Operation na Kulakya Fagat Kray, Security Force na Chatakiba Sas Operation da, Taba District Salam Padong Dagi, Kusukulakya Fagat Pangam Kray, Manipur Police ke Control Room Dagi Fangma Paugi Matung Ina, Sas Operation Adu da Detonator Yaudaba, Explosive Hand Grenade Ani, Modified Shell Ama, 38 mm cartridge ama tear smoke cell soft nose ama phagapangam ki haina pao sina makata ki MLA Santi na anirak subo oina harian thokre morang kendra gi MLA thongam Santi gi mi makada kendra asigi manungda lariba lawmi singda anirak subo oina urea harian thokpi thoro ama pangthokre morang kendra gi MLA office ki thongmi sing yauna pangthoki ba harian thokpi thoro ma aduda fubala sunusiba naran seina thana popi Ngangkala White Rong Lao Bi Kudekpi, Laisram Terakong Bi Kwakta, Municipal Council, Kwakta GP Amasung Moya Municipal Council Gi, 1 number 12 km Singda Urea Haryan Pangan Ki, Hayan Toki Basiga Mari Denina, MLA Office Moyangi Pe Mairembam, Utam Kumar na Fongdorok Pagi Matung Ina, Harsing Achilami Singa Satok Line of Putok Pangam Nabagi, Wakolonda Moyang Kendri MLA Tongam Santi Makedi Pibani, Har Pipagi Tabasi Makata na Chatagi Gani Haina Supong Duki.